Akasvani Imphal Wahingbam Washington na pau pajeri ahanbada maruiba pau Raija sidangasi Maharaj Gambir Singh Laikhidabagi chama marphudrama thoi shuba kuman thoram pangthokani Security Force na Kangpokpi Jila dagi khusu khulai kaya marum phagale Churachandpur Jila dasu Popi Pambi Singh yantatuna manghan khre amasung Pradhan Mantri na hojik ngaki tungda Odisha ki Bhubaneswar da tara Nepal shuba Prabasi Bharatiya Divas Convention haunabi matungina haudokani Maharaj Gambir Singh Laikhidabagi chama marphudrama thoi shuba kumon thoram ngasi langthabal da leiba Maharaj asigi samadhi da pangtokani thoram duda Mukhyamantri Nongthomban Biren Singh Power Mantri Thongam Bishwajit Singh amasung MLA Karam Shyam Charuk yagani Maharaj Gambir Singh Museum chanaba jatra su hungani Mukhyamantri na lusingduna Maharaj Gambir Singh Maitingu Nar Singh amasung Sana Hera Chandra gi murti da laikatuna ikai khumnabu utkani tungda tarpan sukatkadi Amaromda United People's Front UPF Manipur na numit asiga mari lainana National Reconsolidation Day haina palan tawgani Kaisampata leba lup asigi office tangarang pangtokpa paugi mifam amada UPF ki President N Rupachandra na hai Maharaj Gambir Singh haina khangnaba ningthau Singlen Nongdren khombagi ningsing numit asibu Amuk hanna kuntak laroi haiba wakalonda aikoi punna palan tawminasi Lup asina mamang thagi kunithoi dagi kasargi leng on dabi patagi ningsing thoramasi haukibaga loinena ngasi Kansipurda leiba Maharaj Gambir Singh gi murti da haikat laikat tamlaba matung Imphal gi how ground phawa khongna chatkani tungda miyam gi mifam amachu pangthokani Security Force ki apunba kangbu na Kangpokpi Jila gi New Kaithel Manbi Police Station gi manung chana leiba Sahibung Chingda thi humbagi thabak chathabada khuchu khulai ke amarum phagale Police ki pauna hai phagalaba khulai singadu gi manungda magazine yawba G3 rifle nama .32 gi pistol ama 9mm pistol ama 7.62 mm gi nongmai maru tara single barrel ama amasung tube launcher ani yauri Amaromda Manipur Police, Assam Rifles, Forest Bivak Amadi, Executive Magistrate Yauna Churachandpur Jila ki Saikot Police Station ki manung chanba, Haupi Molen Singda, Ngarang, Popi Yantatpaki Drive Chatakre, Hairiba Mapamaduda, Lam Ekar, Mari Romda Tharamba, Popi Pambi Singh Yantatuna Manganki, Popi Tharamba Mioy Singh, Masak Kangdoktuna, Ain Yoiba Tabak Lokat Nabagi Damak, FIR Amasu Lokale. Security Force ke apunba kangbu amana Kaksing Jila gi Langmaidong area dagi KCP taibangan bagi mioi ani ngarang fare hairi makhoi asi Sugnu Sairel amasung Kaksing Khunau area da miyam dagi namduna sel khaibada chenaba mioi singna hairi Assam Rifles na Operation Sadbam na gi makada Tamenglong Jila gi Jalerong Evangelist Fellowship Gospel Center da Sakhiba Indigenous Library and Resource Center amangarang sangakre thoramduda Assam Rifles na lairik singnamadi research infrastructure na chingba polam kayasu piki Jiribam Jila gi GT road leiba shoto bekra da sariba valley bridge ki phipam phattabadagi thong asi chamjin sajin gadamana ngasi dagi hauraga thasi ki kuntramathoi phawba gari chathok chachin tawbada thingba thamle haina Public Works Department na hairi Tabiba Pawasi Akasvani Imphal dagini Pradhan Mantri Narendra Modi na hojik ayuk Odisha gi Bhubaneswar da leiba Janata Maidanda tara Nepal suba Prabasi Bharatiya Divas Convention haunabi matungina haudokani thauramasi yaunabagi damak Sri Modi ngarang numidang waidam Bhubaneswar da thungkibani mahapu bijup Patnaik International Airport ta tongan da sangskriti gi thauramga loinena harau tayamna okhi Rashtrapati Draupadi Murmu gi Meghalaya amasung Odisha khongchat ngasidagi hauragani mangna ngasi Meghalaya gi Umiyamda North Eastern Hill Region gi ICR Complex ki Golden Jubilee Celebration da saruk yagani Rashtrapati na hayang Bhubaneswar da satkani amasung Prabasi Bharatiya Divas Convention loisanbagi thauram da saruk yagani Mangna mapanlam da leiba Bharat Macha kayada Makhoina tongan balamda singthaningai oiba thabak tawbagi damak Prabasi Bharatiya Sanman su yanthokani Kendra gi Lau Singu Mantri Shivraj Singh Chauhan na New Delhi da Seltu Mantri
Nirmala Sitaraman ga unaduna lakliba kendra gi budget ki matang da khanakre Mifam adugi tungda paumising do wangang bada Sri Chauhan hai makoina lau singu Rural Development Indian Agricultural Research Institute ICAR amasung Land Resources sauna bibhag mari gi budget ki matang da kup na khanaki Sri Chauhan hai Mamang da sumahak na lomi singamadi lau singu ga mari laina ba miyoy singa unaduna makoi gi aning ba apamba madi mot sing lauki Kendra gi Information amasung Broadcasting Mantri Ashwini Vaishnavna Mahakumbha da kathokpa Agastbani amasung Doordarshan gi akhanaba ishay ani ngarang Delhi da puthokre Agastbani da puthokpa ishay adu Ratan Prasanna na sakpani masida matam kayadagi chatnaraklaba amasung senglaba Mahakumbha gi matang da saithaduna ataba miyoy singda bhakti amadi chawthokchabagi wakhalol pokhali Doordarshan na puthokpa Mahakumbha hai haiba thimsong asina Padmasri Kailas Kher na sakpani Assam gi Dimasau jila gi Umra song da leiba ising thumjin khraba koila gi khoni adudagi miyoy amagi asiba hakchang sungarang kunma thoisuba paradivers ki kangbuna phangbangam khre miyoy adu Nepal dagi ni haiba khangbangam khre Ngasi phongba pause singi maroiba pausingi damak haujik Ngangbam Amukhomba leire Amukhomba Thagachuri Washington Mukhyamantri Nongthomam Birena ngarang labor card ki khudong chaba sing yen thokhiba thauramduda Mukhyamantri na phongdokhiba tongan tongan wafam sing amadi naga nupi ma phurakpa yaningdaba phongdoktuna makhan area da matam kakto ban chathakhibi paw sing ngaji phongba pawsi singda maroi paw oina phongnari phurup machen phurup kannaba achumba tawba kiragadi politics ta yorkanu phurup machel hananaba tonga chandoliba sing phaduna action lawrgani haina Mukhyamantri Nongthomam Birena ngarang labor card ki khudong chaba sing yen thokbagi thoramda phongdokhiba wafam chana lebakta ahanba headline tawduna phongli Isel Express ta relief camp da leiba labor card paiba mioi lising manga chani kun manga da selge tengbang yen thokre luruba tanpham sida akuba politics sanaroidabani CM haiba pawna ahanba headline tawri aranba paw sandoli basing sectionaba wafam CM na thamkhre ST demand dagi horpa irangni haiba pawasi Shanghai Express ki edition animakta ahanba headline tawri Mipai ningai oiraba HMPB gi case ama fawba Manipur da thengnaba leitri health services haiba pawasi Manipur news ki ahanba lamaida marui fawina phongli pona phamda Congress leader singa governor ga phamina duna Manipur gi phibangi matangda khana khra haiba pawama ahanba headline tawduna phongli pawasi People's Chronicle da su marui fawina phongli naharu gi thodang da naga nupi phurakpagi Kangpokpi Churachandpur Phaunar lambi matam kaktana thingjin khreba paw asiga loinana Konsa Khul Village Authority na Lailon Wi-Fi Village ta eviction notice pi khre haiba pawna ahanba headline tori masiga manaba paw Ganphiu Mail Hills Hornbill Express Tamilong Times ni singba pawse singda su marui pawna phonari hoyelan pawda Manipur gi lan khul ngak pasing NIA amasung CBI gi case singna nambo pore he paw anisuba headline pi duna phongli Imphal preface ta relief camp singda suicide case masing hengalakbada MCPCR na nungnangba phongdokre paw ama maroi pawina phongli morning bell da start up na IDP Samri Kunthani thoirom thabak phangan khreba paw ahanba headline tori Manipur Mail da Indian Army na laima khong da accident thokpada asokpan nanglaba myoi nipan gi punsi kan mangam khre haiba paw ama maroi pawina phongli Ganphiu Mail da Manipur da democracy hanjil hanaba ADC election pangthoknaba Tribal Youth Council na demand tawre paw anisuba headline tawri Tamilong Times ta haujik leiriba conflict asi ST demand gi horpani haina Mukhyamantri na phongdokhiba wafam anisuba headline tawduna phongli paw asi Hills Hornbill Express asu tongai mongda headline tawduna phongli Washington Thagachari Amukhomba aroibeda maroiba paw amukhana Raija sidangasi Maharaj Gambir Singh Laikhidabagi chama marphudrama thoisuba kumon thoram pangthokani Security Force na Kangpokpi Jila digi kuchukulai kaya marum phagale Churachandpur Jila dasu popi pambi sing yantatuna manghan khre amasung Pradhan Mantri na hojik ngahaki matungda Odisha gi Bhubaneswar da tarani palsuba Prabasi Bharatiya Divas Convention haunabi matung ina haudokani Paulo Yare